Ngarang numidang pung tara makhairom tabada sakhang daba khutlai paiba mioi kharana 𝐔𝐍𝐻𝐖𝐍 Director Dr. Deven Laishramgi kakwada leiba yumda nongmai round tara mathoirom kapsilamle nongmai kapsilambagi thodok aduda imunggi mioi amata asok apan yaukide adubu garage ta khamduna thamba angoba machugi Centro MN1A 61G1867 gi maningi glass ti nongmai maruna panduna pungkai kaikhi Nongmai kapsilamba gi thodok adugi matangda Dr. Deven na phongdorakpagi matung inna May 3 dagi thoklakliba irang asida layengbagi senfamda leiba maramna Dr. Nurse kayaga loinana free medical camp kaya pangtoktuna miyamgi mateng pangduna lakli Akai atoi thokalamliba ichininaw singna matungda amukhanna asigumba akiyakhanggi thodok ase thokhan bigano Atay furup kayagi mamangda nungsinadaba mankhini 𝐔𝐍𝐻𝐖𝐍 Director Ama oina doctors, nurse kayaga loinana leijaba cell khainaraga relief camp singda mateng pangli. Asigumba thodok asi amuk hana thokan bigano haina Dr. Deven na phongdokhe. Aikhoi amaga motinadana leiba manba film ase thamgumsi aruga health ki maramda leijarubana health ki darkar opa pot sedaina mateng pangjabani pelekai sida leibiba natraga laikai asidagi nataba as a whole manipur leiba ana ekilamda akoisi mateng pangjabani loinana education gi lamda akoina tawya ba koi site gi tawjabani masida koi politically natraga amagi koi khut thingjinaba interfere tawba amana mu hunnabagi wafam sule lejede anai isamuk sisu taragi seisu haidana semjariba inongna manipura shanti hanjilaknan magi damakta madugi medical team gi chairman on oijabani asumna akoina angamba thabak tawjariba sida akoi manipur leiba praja mayan masu sojok pinabiu aduga ama oiro akoi ama boiro akoi manipur leiba group organization mayam sinasu akoi bu nusibiu aduga sumba tension leiba thabak se amona tawbian waina aina appeal tawjari